ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯩꯃꯈꯣꯡ ꯃꯊꯛꯀꯤ ꯂꯩꯔꯣꯟ ꯈꯨꯜꯗ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯃꯈꯣꯏꯅ ꯁꯥꯖꯕ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯍꯟꯗꯨꯅ ꯇꯦꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯃꯌꯥꯝꯅ ꯇꯦꯟꯇꯛꯅ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯂꯩꯔꯣꯟ ꯈꯨꯜꯒꯤ ꯃꯐꯝ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯤ ꯉꯥꯛꯀꯤ ꯃꯃꯥꯡꯗ ꯀꯣꯔꯣꯡꯉꯟꯕ ꯈꯨꯃꯟꯅ ꯊꯥꯒꯠꯂꯛꯄ ꯑꯞꯗꯦꯠ ꯑꯃꯈꯛꯇꯪ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯉꯔꯥꯡ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯐꯖꯔꯕ ꯕꯤꯜꯗꯤꯡ ꯑꯅꯤꯒꯤ ꯀꯔꯛꯇ ꯇꯦꯛꯊꯔꯒ ꯌꯨꯝ ꯑꯃꯗ ꯂꯩꯖꯕ ꯏꯃꯥ ꯑꯅꯤ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯇꯤꯝꯗ ꯃꯇꯦꯡ ꯅꯤꯔꯔꯦ꯫ ꯃꯆꯥ ꯃꯁꯨ ꯃꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯦꯇꯤ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯣꯕꯥꯏꯜ ꯇꯤꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯖꯤꯡꯒ ꯂꯩꯔꯒ ꯀꯨꯞꯂꯤ ꯍꯥꯏꯕ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯞꯗꯦꯠ ꯇꯧꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯁ꯭ꯇꯦꯇꯁ ꯑꯃꯗꯅ ꯏꯄꯨꯊꯧ ꯄꯥꯈꯪꯕꯅ ꯀꯔꯤꯕꯨ ꯇꯝꯂꯤꯕꯣ? ꯏꯔꯩꯕꯥꯛꯁꯦ ꯀꯔꯤ ꯁꯦꯝꯕꯕꯒꯤꯅꯣ? ꯏꯄꯨꯊꯧꯒꯤ ꯀꯨꯝꯍꯩꯁꯦ ꯍꯥꯏꯕ ꯋꯥꯐꯝ ꯀꯣꯔꯣꯡꯉꯟꯕ ꯈꯨꯃꯟꯅꯁꯨ ꯊꯝꯂꯛꯂꯤ꯫ ꯄꯅꯝ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯒꯕꯔꯅꯔꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥ ꯑꯁꯤꯒꯤ 5ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯇꯥꯕꯗ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯂꯦꯟ ꯌꯥꯎꯅ ꯆꯨꯈꯤꯕ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠꯅ ꯌꯨꯝ ꯀꯩ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕ ꯑꯃꯗꯤ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯃꯥꯡꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯅꯨꯁ꯭ꯌꯥ ꯎꯏꯀꯦꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯈꯨꯗꯛꯇ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯍꯦꯜꯁ꯭ꯇꯣꯔꯝ ꯑꯁꯤꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯈꯨꯗꯛꯇ ꯂꯧꯈꯠꯂꯤꯕ ꯃꯇꯦꯡꯒꯤ ꯊꯧꯔꯥꯡꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯈꯨꯗꯛꯀꯤ ꯃꯇꯦꯡ ꯐꯪꯍꯟꯒꯗꯕꯅꯤ AITUC꯫ ꯊꯥ ꯑꯁꯤꯒꯤ 5ꯗ ꯂꯦꯟ ꯌꯥꯎꯅ ꯆꯨꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯕ ꯃꯤꯌꯥꯝꯅ ꯈꯨꯗꯛꯀꯤ ꯇꯦꯡꯕꯥꯡ ꯐꯪꯍꯜꯂꯨ ꯍꯥꯏꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ ꯀꯣꯡꯒ꯭ꯔꯦꯁ ꯑꯥꯏꯇꯨꯛ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯃꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯥꯏꯇꯨꯛꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯊꯥ ꯑꯁꯤꯒꯤ 5ꯗ ꯂꯦꯟ ꯌꯥꯎꯅ ꯁꯤꯠꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕꯗ ꯅꯠꯇꯅ GIC ꯁꯤꯠ ꯀꯌꯥ ꯍꯨꯝꯗꯣꯛꯇꯨꯅ ꯂꯧꯕ ꯌꯥꯗꯕ ꯃꯈꯩ ꯃꯍꯨꯠ ꯍꯨꯠꯇꯠꯈꯤꯕ, ꯌꯥꯝꯂꯕ ꯃꯍꯩ ꯃꯔꯣꯡ ꯎꯍꯩ ꯋꯥꯍꯩ ꯀꯌꯥ ꯂꯧꯕ ꯌꯥꯗꯕ ꯃꯈꯩ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯃꯍꯧꯁꯥꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯀꯅꯥꯅꯁꯨ ꯀꯟꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯈꯔ ꯃꯥꯡꯖꯧꯅꯅ ꯂꯧꯈꯠꯅꯕ ꯂꯩꯉꯥꯛꯀꯤ ꯊꯥꯛꯇ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎꯗꯝ ꯃꯤꯌꯥꯝꯗ ꯊꯝꯐꯝ ꯊꯣꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯉꯤ꯫ ꯍꯧꯖꯤꯛ ꯀꯩꯊꯦꯜꯗ ꯌꯨꯝ ꯀꯨꯞꯅꯕ GI ꯁꯤꯠ ꯐꯪꯅꯗꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯂꯩꯔꯤ꯫ ꯌꯨꯝ ꯀꯨꯞꯅꯕ GI ꯁꯤꯠ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯥꯝꯗ꯭ꯔꯕꯗ MM3ꯒꯤ ꯃꯊꯛꯇ ꯁꯤꯖꯤꯟꯅꯗ꯭ꯔꯕꯗꯤ ꯃꯍꯧꯁꯥꯒꯤ ꯊꯣꯛꯄ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯗꯒꯤ ꯀꯟꯕ ꯉꯝꯂꯣꯏ꯫ MM2.5 GI ꯁꯤꯠ ꯑꯁꯤ ꯂꯦꯟꯅ ꯐꯨꯕꯗ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯔꯤꯕ ꯃꯤꯆꯝ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯁꯥꯊꯤꯔꯕ ꯏꯔꯥꯡ ꯑꯃꯁꯨꯡ ꯃꯦ 5ꯒꯤ ꯂꯦꯟ ꯌꯥꯎꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯁꯥꯊꯤꯅ ꯑꯋꯥꯕ ꯄꯤꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯐꯝ ꯂꯩꯇꯕꯗꯒꯤ ꯁꯩꯗꯥꯡꯂꯒ ꯂꯩꯕ ꯀꯌా ꯑꯃ ꯌꯥꯎꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯉꯥꯛꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯃꯇꯦꯡ ꯑꯊꯨꯕꯗ ꯄꯤꯌꯨ꯫ ꯃꯈꯥ ꯇꯥꯅ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇꯒꯤ ꯁ꯭ꯄꯦꯁꯦꯜ ꯄꯦꯀꯦꯖ ꯂꯧꯗꯨꯅ ꯇꯦꯡꯕꯥꯡꯁꯤꯡ ꯃꯁꯥ ꯃꯁꯥꯗ ꯍꯛꯊꯦꯡꯅꯅ ꯌꯧꯍꯟꯕꯤꯌꯨ꯫ ꯃꯔꯤ ꯂꯩꯅꯕ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯇꯤꯝꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯋꯥꯔ ꯐꯨꯇꯤꯡꯗ ꯊꯕꯛ ꯇꯧꯍꯟꯕꯤꯌꯨ꯫ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯄꯨꯟꯅ ꯇꯥꯟꯅꯗꯨꯅ ꯊꯕꯛ ꯇꯧꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯕ꯭ꯔꯖꯅ ꯇꯥꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯁꯨꯡ ꯑꯁꯣꯛꯄꯁꯤꯡꯗꯁꯨ ꯇꯦꯡꯕꯥꯡ ꯐꯪꯍꯟꯕꯤꯌꯨ꯫ ꯆꯩꯔꯥꯛ ꯑꯁꯤꯗ ꯂꯂꯣꯟꯕꯁꯤꯡꯅ ꯁꯦꯜ ꯍꯦꯟꯅ ꯂꯧꯗꯨꯅ ꯄꯣꯠ ꯌꯣꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯇꯧꯐꯝ ꯊꯣꯛꯇꯦ꯫ ꯌꯥꯔꯤꯕ ꯃꯈꯩ ꯑꯇꯥꯕ ꯃꯃꯜꯗ ꯄꯣꯠ ꯆꯩ ꯐꯪꯍꯟꯐꯝ ꯊꯣꯛꯏ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯥꯏꯇꯨꯛ ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯍꯧꯔꯦ꯫ ꯂꯣꯀꯦꯜ MLAꯁꯤꯡꯅ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯦꯂꯞꯃꯦꯟꯠ ꯐꯟꯗꯒꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯈꯨꯗꯛꯀꯤ ꯇꯦꯡꯕꯥꯡ ꯐꯪꯍꯟꯅꯕ ꯁꯤꯜꯂꯨ꯫ ꯔꯤꯂꯤꯞ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯕ ꯉꯝꯅꯕ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯅꯕ ꯊꯕꯛ ꯂꯧꯈꯠꯂꯨ꯫ ꯔꯤꯂꯤꯞ ꯃꯦꯇꯔꯤꯌꯦꯜ ꯄꯤꯅꯕ ꯔꯥꯖꯅꯤꯇꯤꯒꯤ ꯑꯈꯨꯕ ꯃꯤꯠꯌꯦꯡ ꯊꯥꯗꯣꯛꯁꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯔꯤꯀꯣꯒꯅꯤꯁꯟ ꯂꯩꯇ꯭ꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯆꯧꯕ ꯅꯝꯊꯥꯛ ꯇꯧꯕꯒꯤ ꯃꯃꯤ ꯇꯥꯔꯦ꯫ ꯑꯦꯝꯁ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯆꯂꯥꯏꯔꯤꯕ ꯇꯣꯉꯥꯟꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯅ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯑꯐꯕ ꯀꯦꯔꯤꯌꯔ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁ꯭ꯀꯨꯜ ꯈꯔꯗꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯂꯂꯣꯟꯄꯣꯠꯀꯨꯝ ꯁꯤꯖꯤꯟꯅꯗꯨꯅ ꯁ꯭ꯀꯨꯜ ꯔꯤꯀꯣꯒꯅꯤꯁꯟ ꯑꯦꯐꯤꯂꯤꯌꯦꯁꯟ ꯂꯩꯇ꯭ꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯅ ꯃꯍꯩꯔꯣꯏ ꯈꯣꯝꯖꯤꯟꯗꯨꯅ ꯑꯃꯗꯤ ꯐꯥꯖꯤꯟꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯆꯧꯕ ꯅꯝꯊꯥꯛ ꯇꯧꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯦ ꯍꯥꯏꯅ ꯑꯄꯨꯟꯕ ꯏꯔꯩꯕꯥꯛꯀꯤ ꯃꯍꯩꯔꯣꯏ ꯁꯤꯟꯄꯥꯡꯂꯨꯞ ꯑꯦꯝꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯅꯤꯀꯥꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯁꯥꯒꯤ ꯁ꯭ꯀꯨꯜ ꯆꯂꯥꯏꯕꯒꯤ ꯔꯤꯀꯣꯒꯅꯤꯁꯟ ꯂꯩꯇꯅ ꯃꯇꯧ ꯀꯔꯝꯅ ꯁ꯭ꯀꯨꯜ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯅꯁꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ
तमलबदी पास तौगनी हाइबिगिदम स्कूल मसागी एफिलिएशन लेतबा स्कूल सिंह थाजब थमदुना मकोइबु सोकटपिगनो बोर्ड ऑफ सेकेंडरी एजुकेशन मणिपुर अमदी काउंसिल ऑफ हायर सेकेंडरी एजुकेशन मणिपुर की रूल्स एंड रेगुलेशन सो स्कूल अमद एटेच तौब हाइबसि याथि हाइदुना मयेक सिंह पलि ममांग तकता एम्स न थेंगनखिबगी मतुंग इन एटेच तौरग सलाइरम स्कूल अमा सलाइरिब मखोइ मसेलगी मरक्ता यानरक्तबदगी माहिरोइ सिंहबु बालीगी हमेंग तहन्दुना असौबा इरांग थोकिबा वाथोक असिगी मतुंग तरकदा स्कूल अमगा थाजनबगी एटेच तौबा असि बोसेम अमरी कोसेम की रूल्स खक्तद नतना एम्स न सुट लेबा मियाम गो लोइनना अथिंग थमखिबा लेख्रे स्कूल तौरीबा इरैसा इसल इनाउसिंगनसु वखल खंथबिदुना एटेच तौदुना सलाइरम स्कूल सिंह खुदक्तगी माहिरोइ खुनाइगिदमक येंगलगा लेपियु इसागी ओइबा एफिलिएशन लेतना सेंदोंग खरगी खंदुना मपान थोंदा अफबा माहिरोइ पुथोकनी हाइबिगी मिंगदा स्कूल सलाइदुना सेंदोंग तालिबा लमेन दुहेनबा माहिरोइ खुनाइबु लाना लमजिंगनबा होटनरिबसिंगना लमदमसिदा नियम कांगवन चुम स्कूल तौजरिबा कयाबसु मिंगसा थिनाबु होटनरि असिगुमा माहिरोइ खुनाइबु ललोन पोट ओइना खलिबसिंगी मथक्ता एम्स न खुदक्तगी अकन मियेंग संगलगनी हाइदेनसु पाउसिदा मखाताना पलि अतोप पावमना लाइंगांगना रिपोर्ट ngaibagi mahut khudakta mateng pibiyu len yauna sikhiba nonglai nungsina mayum meke humdokpada natana lawbu yadana sauna amanga ta tholaba Imphal East District ki Kairau Pitra yauna atop khul singi khunja singi dama laingana miyeng sangduna tengbang polam sing atubrak fonganbiyu mang takhibagi report lokatpa madi survey tawba ngaiduna matam lawbagi thabak tokpiro haina nongpok ningtau panthoibi development committee ki Kairau Pitra gi mekedi gi fongdorokni ngasi ayuk Kairau Pitra gi nongpok ningtau panthoibi sanglen da pawmi sing unaba amada committee asigi secretary haikam zadumani na fongdokibada tha asigi manga da sikhiba len yawba akan manong lai nungsina maram oiraga Kairau Pitra gi manung yamdrabada yum sangwagi mathakta amang ata tokale mafam asida leiriba miyoi ayamba sunomduna nomagi sara tanuna hingba miyoi singi maram asina mafam asida leiriba yum ayamba kasagi yum ngaktani khangawduna silakhiba len yawba nonglai nungsidaduna fudat padagi yum thakta kopatin ayamba lawbu yadana akai te tokle adubu leitaba yadabadagi akai atoi thoklaba yum singadu trapolin khanduna leiri imung ising yurakpana firol yawna polam ayamba amagata thoktuna lefam leitabadagi miyoi kyan awaba miyongari खुदकी ओइना अवाब तारब खुंजासिंग फिबम सोगौदबा इमुंग अमदि मरी मता सिंगिदा संजफम लौनरि कनागुंबा इमुंग खरन स्टेट की आयुष हॉस्पिटल संजफम लौदुना लैरिबने आखि अदुबो नोमगी शुरगा साब खुंजासिन मसिंग यामना अतोपा मफमसिंगदा मतम कुइना संजफम लौदुना लैबदा हेना खुदोंग सादबा थेंगनबगी मसा अम ओइरि मियामगी अवाबसि येंगदुना खुदक्ता लैंगाकना अवाब तारब इमुंग सिंग तेंगबांग पिबियु मियामना असु वानरब मतम असिदा अमांगाता थोखिबगी रिपोर्ट कौबगी मुहूर्ता लैंगाना मरी लेनबो ऑफिशियल सिंग थादुना खुदक्ता मथौ ताबसिंग मियामना फोंगनबियु सर्वे तौब ngaidingeda khunjasing leifam leitebigi awabi hena thingare masi khangna lengana thabak paikhatbiu lengana khudaki oiba thabak paikhalakpada mathau taba volunteer sing puthok loidana miyamna thengnariba awaba marasida kanagumma lalonba singna tinnamadi sana thaknabagi polam singi mamal hena yonbigano hiram masida sulengana ahenba miyeng sangbiu hai hensu pausida makhatari atopa pawamuna lengana report ngaibagi mod khudakta mateng pibiu len yauna sitkiba nonglai nungsina mayum mekei humdokpada natana lawbu yadana sauna amangata thogalaba Imphal East District ki Kairau Pitra yauna atopa khul singi khunja singi damak laingana miyeng sangduna tengbang polam sing atubur fonganbiu mang takhibagi report lakotpa mari survey tawba ngaiduna matam lobigi thabak tokpiro haina nongpok ningthau panthoibi development committee Kairau Pitra gi mekedi gi fongdorakni ngasi ayuk Kairau Pitra gi nongpok ningthau panthoibi sanglena pawmi sing unaba amada committee asigi secretary haikam zadumani na fongdokibada tha asigi manga da sikhiba len yawba akan manonglai nungsina maram oiraga Kairau Pitra gi manungda yamdrabada yum sangwagi mathakta amangata thokale mafam asida leiriba miyoi ayamana su nomduna nomagi sara tanuna hing miyoi sing maram asina mafam asida leiriba yum ayamba kasagi yum ngaktane khangawduna silakhiba len yawba nonglai nungsidaduna fudatpadagi yum thakta kopatin ayamba lawbu yadana akai te thokle adubo leitaba yadabadigi akai toi thoklaba yum sing adu trapolin khanduna leiri imung ising yurakpana firol yauna polam ayamba amangata thoktuna leifam leitabadigi miyoi kyana awaba mayungari khudaki oina awaba tarabu khunja sing phibam sogawdaba imung amadi mari mata singida sangjapam launari
ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯈꯔꯅ ꯏꯁꯇꯦꯠꯀꯤ ꯑꯌꯨꯁ ꯍꯣꯁꯄꯤꯇꯥꯜꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕ ꯈꯨꯟꯖꯥꯁꯤꯡꯅ ꯃꯁꯤꯡ ꯌꯥꯝꯕꯅ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯃꯇꯝ ꯀꯨꯏꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯗꯨꯅ ꯈꯨꯗꯛꯇ ꯂꯩꯉꯥꯛꯅ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡꯁꯤꯡꯗ ꯇꯦꯡꯕꯥꯡ ꯄꯤꯕꯤꯌꯨ ꯃꯤꯌꯥꯝꯅ ꯑꯁꯨꯛ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯀꯧꯕꯒꯤ ꯃꯍꯨꯠꯇ ꯂꯩꯉꯥꯛꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯊꯥꯗꯨꯅ ꯈꯨꯗꯛꯇ ꯃꯊꯧ ꯇꯥꯕꯁꯤꯡ ꯃꯤꯌꯥꯝꯗ ꯐꯪꯍꯟꯕꯤꯌꯨ ꯁꯔꯚꯦ ꯇꯧꯕ ꯉꯥꯏꯔꯤꯉꯩꯗ ꯈꯨꯟꯖꯥꯁꯤꯡ ꯂꯩꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯍꯦꯟꯅ ꯊꯦꯡꯅꯔꯤ ꯃꯁꯤ ꯈꯪꯅ ꯂꯩꯉꯥꯛꯅ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯂꯩꯉꯥꯛꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯊꯕꯛ ꯄꯥꯏꯈꯠꯂꯛꯄꯗ ꯃꯊꯧ ꯇꯥꯕ ꯚꯣꯂꯟꯇꯤꯌꯔꯁꯤꯡ ꯄꯨꯊꯣꯛꯆꯒꯦ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯔꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯂꯂꯣꯟꯕꯁꯤꯡꯅ ꯇꯤꯟ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯃꯜ ꯍꯦꯟꯅ ꯌꯣꯟꯕꯤꯒꯅꯨ ꯍꯤꯔꯝ ꯑꯁꯤꯗꯁꯨ ꯂꯩꯉꯥꯛꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯂꯧꯈꯠꯆꯔꯀꯥꯟꯗ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯃꯍꯧꯁꯥꯒꯤ ꯈꯨꯗꯣꯜꯗ ꯁꯤꯡꯅꯔꯣꯏꯗꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯆꯤꯗꯥꯏꯗ ꯂꯩꯕ ꯆꯤꯡꯂꯩꯄꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯃꯍꯧꯁꯥꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯉꯥꯛꯅ ꯃꯤꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯂꯝꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯆꯍꯤ 90ꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯧꯁꯥꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯇꯞꯅ ꯇꯞꯅ ꯀꯥꯏꯊꯕ ꯍꯧꯔꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯅ ꯍꯤꯡꯕꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯍꯧꯔꯦ ꯃꯁꯤꯃꯛꯇꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯍꯧꯁꯥ ꯂꯩꯔꯦꯝꯕꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯕꯤꯕ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯑꯃꯗꯤ ꯏꯀꯣꯝ ꯄꯨꯈ꯭ꯔꯤꯁꯤꯡꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯍꯤꯡꯅꯕ ꯅꯠꯇ꯭ꯔꯒꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯅꯃꯥꯗ ꯎꯄꯥꯜꯁꯤꯡ ꯄꯥꯛꯇꯛꯅꯅ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯕ ꯑꯃꯗꯤ ꯄꯥꯠ ꯇꯨꯔꯦꯜ ꯏꯀꯣꯝ ꯑꯃꯁꯨꯡ ꯇꯨꯈꯣꯡꯁꯤꯡ ꯈꯣꯞꯆꯤꯟꯗꯨꯅ ꯐꯨꯟꯖꯤꯟꯕꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄꯗꯒꯤ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯑꯃꯗꯤ ꯑꯍꯣꯡꯕ ꯂꯩꯔꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯅ ꯑꯋꯥꯕꯒꯤ ꯄꯣꯠꯂꯨꯝ ꯀꯣꯛꯊꯛꯇ ꯊꯣꯡꯒꯠꯆꯕꯗꯒꯤ ꯍꯤꯡꯕꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯛꯈꯤꯕꯅꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯈꯟꯊꯕ ꯇꯧꯗꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯅꯨꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯅꯕ ꯊꯥꯛꯇ ꯈꯜꯂꯒ ꯆꯥꯎꯈꯠꯅꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯍꯥꯡꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯏꯀꯣꯝ ꯑꯃꯗꯤ ꯇꯨꯈꯣꯡꯁꯤꯡ ꯐꯨꯝꯖꯤꯟꯗꯨꯅ ꯐꯦꯛꯇꯔꯤ ꯏꯟꯗꯁꯇ꯭ꯔꯤ ꯀꯩꯊꯦꯜ ꯀꯌꯥ ꯑꯃꯗꯤ ꯂꯩꯉꯥꯛꯀ ꯃꯔꯤ ꯂꯩꯅꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯁꯦꯝꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯂꯣꯏꯅꯅ ꯂꯅꯥꯏ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯎ ꯁꯤꯡꯎ ꯇꯧꯅꯔꯤꯕ ꯂꯧꯕꯨꯛ ꯑꯃꯗꯤ ꯆꯣꯠ ꯆꯣꯠ ꯂꯥꯎꯕ ꯃꯐꯝꯁꯤꯡ ꯐꯨꯝꯖꯤꯟꯕꯗ ꯅꯠꯇꯅ ꯆꯤꯡꯗ ꯍꯧꯕ ꯎꯄꯥꯜꯁꯤꯡ ꯄꯥꯛꯇꯛꯅꯅ ꯌꯥꯟꯊꯠꯄ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟ ꯇꯧꯕ ꯑꯃꯗꯤ ꯂꯪꯉꯣꯏ ꯊꯥꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯕꯗꯒꯤ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯑꯃꯁꯨꯡ ꯑꯍꯣꯡꯕ ꯂꯩꯔꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯄꯤꯛꯈ꯭ꯔꯕ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯆꯤꯡꯃꯤ ꯑꯃꯁꯨꯡ ꯇꯝꯃꯤ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯕꯗ ꯅꯠꯇꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯦꯞꯇꯅ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯇꯣꯞꯁꯤꯡꯒ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯕꯗꯒꯤ ꯂꯩꯐꯝ ꯆꯟꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯝꯄꯥꯛ ꯂꯝꯗ ꯂꯩꯐꯝ ꯆꯟꯗꯕꯗꯒꯤ ꯃꯤꯌꯥꯝꯅ ꯉꯆꯛꯀꯨꯝꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯅ ꯂꯩꯕ ꯌꯥꯔꯛꯇꯕꯗꯒꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡꯗ ꯈꯨꯟꯗꯥꯅꯕ ꯍꯣꯠꯅꯕꯗ ꯃꯍꯧꯁꯥꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯑꯀꯥꯏꯕ ꯄꯤꯔꯛꯄ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯃꯍꯧꯁꯥꯒꯤ ꯍꯥꯏꯕꯒꯤ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ 90-80ꯒꯤ ꯃꯃꯥꯡꯗꯒꯤ ꯁꯤꯟꯈꯤꯕ ꯊꯧꯔꯥꯡ ꯊꯧꯁꯤꯜꯗꯒꯤ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯕꯗු ꯈꯟꯊꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯉꯥꯛꯅ ꯊꯝꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯑꯃꯔꯣꯝꯗ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯕꯣꯔꯗꯔ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯊꯤꯌꯔꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯍꯦꯟꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯅꯕ ꯆꯤꯡꯗ ꯎꯃꯪ ꯋꯥꯃꯪꯁꯤꯡ ꯀꯣꯛꯊꯣꯛꯇꯨꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯄꯥꯛꯁꯟꯅ ꯊꯥꯕ ꯑꯅꯧ ꯑꯅꯧꯕ ꯈꯜꯁꯤꯡ ꯈꯨꯜꯁꯤꯡ ꯁꯦꯝꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯍꯧꯁꯥꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯍꯟꯕꯗ ꯍꯦꯟꯅ ꯃꯇꯦꯡ ꯑꯣꯏꯔꯛꯈꯤꯕꯅꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯊꯤꯌꯔꯤꯁꯤꯡꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀ ꯅꯛꯅꯕ ꯃꯐꯝꯁꯤꯡꯗ ꯄꯣꯄꯤ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤꯕꯁꯤ ꯉꯁꯤ ꯉꯔꯥꯡꯒꯤ ꯅꯠꯇꯦ ꯉꯁꯤꯗꯒꯤ ꯆꯍꯤ 90ꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯊꯔꯛꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯒ ꯂꯣꯏꯅꯅ ꯎꯃꯪ ꯋꯥꯃꯪ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯔꯤꯖꯥꯔꯚ ꯑꯃꯁꯨꯡ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯁꯤꯡ ꯌꯥꯎꯅ ꯀꯣꯛꯊꯣꯛꯇꯨꯅ ꯑꯅꯧꯕ ꯈꯨꯜ ꯂꯤꯡꯕ ꯊꯤꯡꯅꯕ ꯊꯕꯛ ꯂꯩꯉꯥꯛꯅ ꯊꯕꯛ ꯂꯧꯈꯠꯂꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯂꯣꯟꯅ ꯆꯠꯊꯔꯛꯈꯤꯕ ꯃꯥꯡꯖꯧꯅꯅ ꯄ꯭ꯂꯥꯟ ꯀꯥꯏꯔꯛꯄꯗꯒꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯂꯩꯉꯥꯛꯇ ꯇꯥꯏꯅꯕ ꯉꯝꯗꯕꯗꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯒꯤꯗꯃꯛ ꯍꯤꯡꯂꯤꯕ ꯃꯤꯇꯩ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯗꯨꯅ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯕ ꯌꯥꯎꯅ ꯃꯤꯇꯩ ꯍꯥꯠꯄꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯈꯤꯕ ꯅꯨꯃꯤꯠ 365 ꯍꯦꯟꯖꯤꯜꯂꯛꯂꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯀꯔꯝꯕ ꯃꯇꯝꯗ ꯄꯨꯔꯛꯀꯗꯧꯔꯤꯕꯒꯦ ꯍꯥꯏꯕ ꯉꯝꯗꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯜ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯉꯝꯈꯩ ꯉꯥꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟ ꯀꯨꯀꯤ ꯇꯤꯌꯔꯤꯁꯁꯤꯡꯗ ꯈꯨꯠ ꯊꯥꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯗ꯭ꯔꯒ ꯀꯔꯕꯥꯔꯒꯤ ꯄꯥꯔꯁꯦꯟ
चाउना फंगबदगी ओइगनी हाइनब लेतब नते लोइनना लेंगाक खांगंदना असम राइफल्सना कुकी टियरिस्टना अरोनबा सिसफेयर एग्रीमेंट सही तौनै हैब वापम लेरबलिबासिना अचुंब ओइबदगी मितै सिंह हाटपमदि अपुनबगी सक्तम थुगाइनब लांदारखिबसिंगी वाथोक लोइखम नाइदबु वाथोक ओइरक्लिब्रा हाइबा लांतकनबु वाहंग लेरक्लिबासिगी पाकुम कनाना पीगदौरिबगे लांतकनबा मदि सिंगनबु वाहंगसिंग लेदिबासि पाउरौदा नुंसित सितना उना लेंबा हौनदि हाइबदुगा पंखकनबदगी लोइखम नाइदबु वाथोक ओइहनबा तारबदि मियामना अपुनबगी सक्तमगिदमा करी फिरेप लौगदुरिबगी हाइबसिनि मौसा नेचर द सिंगनबगी मुहूर्त नुंसिना लोइनदुना योखलो मौसा नेचर की खल सिंगनरबदि मियोइबद नतना थवाई पानबसिंग खुदिमक हिंगम ngamloi हाइबा कंगला पाउगी एडिटोरियल मैम थमजरी लोशलक ओइना टेंटक पतोप पाउ खरग मैम थमजगी अरविंद केजरीवाल ना बीएलपीबी ना थांगलक वकट कोर्टना याखिद्रे मनी लॉन्ड्रिंग केस का मरी लेना इन्फोर्समेंट डायरेक्टोरेट फादुना कस्टडी लेरखिब दिल्ली की चीफ मिनिस्टर सु ओइरिबा आम आदमी पार्टी AP की लुसिंग अरविंद केजरीवाल ना दिल्ली कोर्ट बीएलपीबी ना थांगलखिब प्री कोर्ट असिना रिजेक्ट तौखिबग लोइना मे कुन फाव जुडिशियल कस्टडी रिमांड लौथनब याथंग पिख्रे दिल्ली हाई कोर्ट की याथंग अदु सिंगनरदुना AAP की लुसिंग बासिना सुप्रीम कोर्ट थांगलखिब रिट पिटिशन अमा जस्टिस संजी खना अमदि दीपंकर दत्तानी साब बेंच मथंग सेल फावगी मनुंगदा हियरिंग सथनब वारेंट लौख्रे ईडी न फाखिबगी मयुक्त दिल्ली हाई कोर्ट थांगलखिब पिटिशन अमा कोर्ट असिना एप्रिल 10 रिजेक्ट तौख्रब मतुंग जजमेंट अदुबु सिंगनरदुना सुप्रीम कोर्ट पिटिशन असि थांगलखिबनि मार्च 19 फादुना ईडी की कस्टडीदा लेरखिबनि मरक्सिदा सुप्रीम कोर्ट की मैकेदी फोंदोखिबगी मतुंगिना AAP की सुप्रीमो सिना ऑफिशियल ड्यूटी खुदिमक पांथोक्लोई हाइबगी अयाबा पीरबा मतमदता माकी इंटरिम बेल पीबगी वाफमसी खनगनि हाइदि जस्टिस संजिखा नामदी दीपांकर दत्तना थमकिबु वाफमदा करिगुम केजरीवाल ऑफिशियल ड्यूटी थादोकनि हाइबगी अयाबा पीरबदी मांगना थांगलकलिबा पिटिशन असिगी मतंगदा खनगनि हाइकियनसु पाउसिदसु मखाताना फोंदोरखलि अदुगा हौजिक ओइनादि मैम पाउसिसु मतंग से लुसिंजरगे अमसुंग मैम पुना अनौबा अपडेट ngamiना चैनल मैकेदेगी मैगी मफुमदा मखाताना थमजरी।